سيدنا مولانا محمد وعلى آل سيدنا ومولانا محمد. أعوذ بالله من الشيطان الرجيم. بسم الله الرحمن الرحيم. واللاتي يأتين الفاحشة من نسائكم فاستشهدوا عليهن 4 منكم، فإن شهدوا فأمسكوهن في البيوت حتى يتوفاهن الموت أو يجعل الله لهن سبيلا. واللذان يأتيانها منكم فآذوهما، فإن تابا وأصلحا فأعرضوا عنهما، إن الله كان توابا رحيما. إنما التوبة على الله للذين يعملون السوء بجهالة ثم يتوبون من قريب فأولئك يتوب الله عليهم، وكان الله عليما حكيما. وليست التوبة للذين يعملون السيئات حتى إذا حضر أحدهم الموت قال إني تبت الآن، ولا الذين يموتون وهم كفار أولئك أعتدنا لهم عذابا أليما. يا أيها الذين آمنوا لا يحل لكم أن ترثوا النساء كرها ولا تعضلوهن لتذهبوا ببعض ما آتيتموهن إلا أن يأتين بفاحشة مبينة وعاشروهن بالمعروف. فإن كرهتموهن فعسى أن تكرهوا شيئا ويجعل الله فيه خيرا كثيرا. وإن أردتم استبدال زوج مكان زوج وآتيتم إحداهن قنطارا فلا تأخذوا منه شيئا أتأخذونه بهتانا وإثما مبينا. وكيف تأخذونه وقد أفضى بعضكم إلى بعض وأخذن منكم ميثاقا غليظا. ولا تنكحوا ما نكح آباؤكم من النساء إلا ما قد سلف إنه كان فاحشة ومقتا وساء سبيلا. ꯉꯁꯤ ꯍꯧꯗꯧꯔꯤꯁꯤ ꯁꯨꯔꯥ ꯅꯤꯁꯥꯒꯤ ꯑꯥꯌꯠ ꯅꯝꯕꯔ 35ꯗꯒꯤ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯅ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯤꯅꯤ, ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯃꯇꯥꯡꯗ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ. ꯑꯍꯥꯟꯕ ꯍꯧꯔꯛꯏꯕ ꯑꯥꯌꯠꯁꯤꯒ ꯃꯈꯥ ꯆꯠꯊꯔꯛꯄꯗꯨꯒ ꯀꯨꯔꯥꯟꯒꯤ ꯌꯥꯝ ꯐꯖꯕ ꯑꯃ ꯍꯧꯔꯛꯏꯕ ꯋꯥꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯈꯟꯊꯕ ꯉꯝꯕꯗ ꯌꯥꯝꯅ ꯄꯣꯏꯟ ꯑꯣꯏꯕ ꯂꯧꯁꯤꯡ ꯑꯣꯏꯕ ꯌꯥꯎꯕꯅꯦꯕ. ꯑꯍꯥꯟꯕ ꯍꯧꯗꯣꯔꯛꯏꯕ ꯇꯣꯄꯤꯛꯇꯨꯒꯤ ꯃꯃꯤꯡꯗꯨ ꯑꯗꯨ ꯃꯔꯛꯇ ꯂꯥꯛꯏꯁꯤꯒ ꯑꯍꯥꯟꯕ ꯑꯥꯌꯠꯇꯨ ꯀꯥꯎꯕ ꯌꯥꯗꯦ. أعوذ بالله من الشيطان الرجيم. بسم الله الرحمن الرحيم. ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕꯅ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯊꯕꯛ ꯇꯧꯔꯕꯗꯤ ꯄꯨꯊꯣꯛꯎ ꯁꯥꯈꯤ ꯃꯔꯤ ꯃꯈꯣꯏꯒꯤ ꯃꯌꯣꯛꯇ ꯅꯈꯣꯏꯒꯤ ꯅꯔꯛꯇꯒꯤ. ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯄꯥꯜꯂ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯣꯏꯔꯣ ꯄꯥꯟꯗꯕ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯃꯔꯛꯇ ꯂꯩꯕ ꯅꯨꯄꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯈꯣꯏꯅ ꯐꯠꯇꯕ ꯊꯕꯛꯇꯨ ꯇꯧꯔꯛꯑꯗꯤ ꯁꯥꯈꯤ ꯃꯔꯤ ꯄꯨꯊꯣꯛꯑꯣꯕ. ꯑꯩꯈꯣই ꯃꯔꯛꯇꯒꯤ ꯑꯗꯨꯝ ꯄꯨꯊꯣꯛꯀꯗꯧꯔꯤꯅꯤ ꯃꯥꯅ ꯁꯤ ꯇꯧꯔꯛꯅꯦ ꯍꯥꯏꯕꯗꯨ. ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯥꯈꯤꯁꯤꯡꯗꯨꯅ ꯁꯥꯈꯤ ꯄꯤꯔꯕꯗꯤ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯃꯨ ꯃꯈꯣꯏꯕꯨ ꯌꯨꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯕꯨ ꯑꯁꯤꯕ ꯍꯥꯏꯕꯗꯨꯅ ꯂꯧꯁꯤꯟꯗ꯭ꯔꯤ ꯐꯥꯎ ꯅꯠꯇ꯭ꯔꯒ ꯑꯜꯂꯥꯍꯅ ꯌꯥꯠꯄꯤꯔꯛꯇ꯭ꯔꯤ ꯐꯥꯎ ꯃꯈꯣꯏꯒꯤꯗꯃꯛ ꯂꯝꯕꯤ ꯑꯃ ꯑꯜꯂꯥꯍꯅ ꯂꯝꯕꯤ ꯑꯃ ꯃꯈꯣꯏꯗꯃꯛꯇ ꯁꯤꯟꯕꯤꯔꯛꯑꯦ ꯅꯠꯇ꯭ꯔꯒꯅ ꯁꯤꯗ꯭ꯔꯤꯐꯥꯎ ꯑꯗꯨꯝ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯕꯗꯣ ꯃꯣꯏ ꯁꯖꯥ ꯑꯣꯏꯗꯧꯔꯤꯁꯦ. ꯁꯥꯈꯤ ꯄꯨꯊꯣꯛꯄ ꯉꯝꯃꯗꯤꯀꯣ ꯕꯟꯗꯤ ꯑꯣꯏꯅ ꯊꯝꯕ. ꯑꯗꯨꯒ ꯃꯗꯨ ꯇꯧꯔꯨꯕ ꯑꯅꯤꯗꯨ ꯍꯧꯖꯤꯛ ꯐꯠꯇ ꯊꯕꯛꯁꯤ ꯇꯧꯔꯨꯕ ꯑꯅꯤꯗꯨ ꯅꯈꯣꯏꯒꯤ ꯅꯔꯛꯇꯒꯤ ꯗꯟꯗꯤ ꯄꯤꯌꯨ ꯃꯈꯣꯏ ꯑꯅꯤꯃꯛꯄꯨ. ꯇꯧꯒꯨꯝꯕꯁꯨꯡ ꯑꯗꯨꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯅꯤꯡꯉꯝꯗꯅ ꯍꯟꯖꯤꯟꯖꯔꯛꯂꯕ ꯑꯗꯨꯒ ꯆꯨꯝꯊꯣꯛꯆꯔꯛꯂꯕꯗꯤ ꯂꯩꯊꯣꯔꯛꯎ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯊꯥꯗꯣꯛꯄꯤꯌꯨ ꯃꯈꯣꯏ ꯑꯅꯤꯕꯨ. ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯗꯤ ꯃꯇꯝ ꯈꯨꯗꯤꯡꯗ ꯅꯤꯡꯉꯝꯗꯅ ꯍꯟꯖꯤꯟꯖꯔꯛꯄꯕꯨ ꯌꯥꯕꯤꯕꯅꯤ ꯀꯟꯕꯤ ꯍꯩꯕꯅꯤ.
ꯗꯟꯗꯤꯗꯨ ꯍꯥꯠꯄꯒꯤ ꯗꯟꯗꯤ ꯑꯣꯏꯔꯗꯤ ꯗꯟꯗꯤꯗꯨ ꯄꯤꯈ꯭ꯔꯦꯅꯦ ꯑꯗꯨꯒ ꯀꯗꯥꯏꯗ ꯅꯤꯡꯉꯝꯗꯅ ꯅꯤꯡꯉꯝꯗꯅ ꯀꯔꯝ ꯍꯜꯂꯛꯀꯅꯤ ꯍꯥꯠꯄ ꯌꯥꯇ ꯋꯥꯔꯤꯁꯤ ꯍꯥꯠꯂꯨ ꯋꯥꯔꯤ ꯀꯣꯝꯇꯣꯔ ꯐꯨꯂꯨ ꯍꯥꯏꯕ ꯑꯗꯨ ꯐꯨꯈ꯭ꯔꯦ ꯁꯤꯈ꯭ꯔꯦꯅꯦ ꯑꯗꯨꯗꯤ ꯃꯥꯅ ꯅꯤꯡꯉꯝꯗꯅ ꯍꯟꯖꯤꯜꯂꯛꯄꯁꯤ ꯈꯔ ꯌꯥꯎꯗꯧꯔꯤꯕ ꯑꯗꯨꯗꯤ ꯀꯣꯝ ꯇꯧꯕ ꯍꯥꯏꯕꯁꯤ ꯂꯥꯜꯂꯦꯕ ꯍꯥꯠꯄ ꯍꯥꯏꯕꯁꯤꯅꯥꯒꯤ ꯁꯤꯁꯤ ꯂꯥꯜꯂꯦ ꯁꯤꯁꯤꯁꯨ ꯇꯥꯏ ꯑꯩꯈꯣꯏꯅ ꯍꯗꯤꯁꯅꯦ ꯍꯤꯁꯇ꯭ꯔꯤꯅꯦꯅ ꯃꯌꯥꯝ ꯑꯃ ꯄꯥꯔꯨꯕ ꯑꯗꯨꯒꯤ ꯂꯣꯗꯨ ꯄꯥꯏꯔ ꯆꯠꯂꯨꯕ ꯀꯨꯔꯥꯟꯗꯅ ꯆꯦꯛ ꯇꯧꯍꯧꯗꯕ ꯀꯨꯔꯥꯟꯁꯤ ꯐꯨꯔꯀꯥꯟꯅꯦ ꯑꯗꯨꯗꯤ ꯑꯗꯨꯝ ꯑꯗꯨ ꯇꯧꯔꯝꯕ ꯌꯥꯕ ꯃꯇꯝꯗꯨꯒꯤ ꯔꯁꯨꯜꯅ ꯑꯗꯨꯗꯨ ꯀꯨꯔꯥꯟꯗ ꯑꯗꯨ ꯂꯩꯇ꯭ꯔꯦ ꯃꯇꯝꯗꯨꯗꯤ ꯃꯈꯣꯏ ꯂꯥꯏꯔꯤꯛꯇ ꯇꯧꯔꯒ ꯇꯧꯔꯥꯠꯇꯒꯤ ꯌꯦꯡꯉꯒ ꯇꯧꯔꯝꯕ ꯌꯥꯏ ꯑꯗꯨ ꯔꯁꯨꯜ ꯅꯠꯇꯦ ꯀꯨꯔꯥꯟ ꯂꯥꯛꯄꯁꯤ ꯁꯤꯗꯒꯤ ꯀꯨꯔꯥꯟꯗ ꯆꯠꯂꯨꯔ ꯄꯤꯔꯝꯃꯝꯇ ꯔꯁꯨꯜꯅ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯃꯤꯅ ꯇꯧꯕ ꯔꯦꯋꯥꯏꯅꯦꯕ ꯑꯗꯨ ꯋꯥꯔꯤꯅꯦꯕ ꯂꯥꯛꯄꯅꯦꯕ ꯑꯗꯨ ꯇꯧꯔꯝꯃꯁꯨ ꯔꯁꯨꯜ ꯃꯗꯨ ꯋꯥꯔꯤꯗꯨ ꯆꯨꯝꯃꯦꯅ ꯈꯜꯂꯣꯅꯦ ꯆꯨꯝꯃꯦꯅ ꯂꯧꯔꯦꯕ ꯑꯩꯈꯣꯏꯅ ꯂꯧꯔꯁꯨ ꯃꯇꯝꯗꯨꯒꯤ ꯑꯣꯏꯗꯕꯅꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯀꯨꯔꯥꯟꯁꯤꯗ ꯑꯗꯨ ꯌꯥꯎꯗꯦ ꯑꯗꯨ ꯀꯨꯔꯥꯟꯁꯤ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯔꯁꯨꯜꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯇꯦ ꯁꯤ ꯂꯥꯛꯑ ꯃꯇꯨꯡꯗꯗꯤ ꯀꯨꯔꯥꯟꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗꯅꯤ ꯁꯤꯒꯤ ꯑꯥꯌꯠꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯂꯥꯛꯑ ꯃꯇꯨꯡꯗꯗꯤ ꯇꯧꯗ꯭ꯔꯦ ꯂꯥꯛꯑ ꯃꯇꯨꯡꯗ ꯇꯧꯕ ꯍꯣꯡꯗ꯭ꯔꯦ ꯑꯜꯂꯥꯍꯅ ꯂꯧꯕꯤꯕ ꯑꯅꯨꯇꯥꯞꯇꯤ ꯁꯨꯞꯅꯒꯤ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯗꯨꯒꯤ ꯈꯛꯇꯅꯤ ꯃꯈꯣꯏꯅ ꯐꯠꯇꯕ ꯇꯧꯔꯨꯕ ꯈꯪꯖꯗꯕꯗꯒꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯊꯨꯅ ꯅꯤꯡꯉꯝꯗꯅ ꯍꯟꯖꯤꯟꯖꯔꯛꯄ ꯃꯈꯣꯏꯁꯤꯗꯅꯤ ꯑꯜꯂꯥꯍꯅ ꯅꯨꯡꯁꯤꯅ ꯑꯣꯟꯁꯤꯟꯕꯤꯗꯧꯔꯤꯕꯁꯤ ꯈꯪꯗꯅ ꯇꯧꯔꯨꯕ ꯁꯣꯏꯗꯅ ꯇꯧꯔꯨꯕ ꯈꯪꯗꯅ ꯇꯧꯔꯨꯕ ꯍꯥꯏꯔꯣ ꯑꯗꯨꯒꯤꯗꯨ ꯅꯤꯡꯉꯝꯗꯅ ꯍꯟꯖꯤꯟꯖꯔ ꯑꯗꯨꯒꯤꯗꯨ ꯑꯜꯂꯥꯍꯅ ꯀꯣꯛꯊꯣꯛꯄꯤꯌꯦꯕ ꯑꯜꯂꯥꯍꯗꯤ ꯃꯇꯝ ꯈꯨꯗꯤꯡꯗ ꯈꯪꯂꯤꯕꯅꯤ ꯁꯤꯡꯕꯅꯤ ꯇꯧꯕꯥ ꯂꯩꯇꯦ ꯂꯧꯔꯣꯏ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯒꯤ ꯃꯈꯣꯏꯅ ꯐꯠꯇꯕ ꯊꯕꯛꯁꯤꯡꯗꯨ ꯑꯗꯨꯝ ꯆꯠꯊꯕ ꯃꯈꯣꯏ ꯑꯃꯗ ꯁꯤꯕ ꯍꯥꯏꯕꯗු ꯌꯧꯔꯛꯇ꯭ꯔꯤ ꯐꯥꯎ ꯍꯦꯛ ꯁꯤꯔꯝꯗꯥꯏ ꯑꯍꯜ ꯑꯣꯏꯔ ꯐꯥꯎꯅꯦ ꯑꯗꯨꯝꯆꯠꯊꯕ ꯒꯨꯅꯥꯏ ꯊꯕꯛꯁꯤ ꯖꯤꯅꯥꯏ ꯊꯕꯛ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯍꯔꯥꯝ ꯆꯥꯕ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯑꯗꯨꯒꯤ ꯃꯤꯗꯨꯒꯤ ꯇꯧꯕꯥ ꯂꯩꯇꯦꯕ ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯃꯥꯅ ꯍꯥꯏꯕ ꯇꯁꯦꯡꯅꯃꯛ ꯑꯩ ꯍꯧꯖꯤꯛ ꯇꯧꯕꯥ ꯇꯧꯖꯔꯦ ꯁꯤꯔꯝꯗꯥꯏꯗ ꯑꯁꯇꯛꯐꯤꯔꯨꯜꯂꯥ ꯑꯩ ꯍꯧꯖꯤꯛ ꯀꯣꯛꯄꯤꯌꯣꯅ ꯁꯤꯔꯝꯗꯥꯏꯗ ꯑꯗꯨꯗꯒꯤ ꯀꯂꯃꯥꯀ ꯁꯣꯜꯂꯛꯄꯅꯣ ꯁꯤꯔꯝꯗꯥꯏꯗ ꯇꯧꯔꯛꯄꯗꯤ ꯂꯧꯔꯣꯏ ꯍꯥꯏꯔꯤꯑꯕ ꯑꯗꯨ ꯁꯤꯔꯝꯗꯥꯏꯗꯅꯤ ꯑꯩꯈꯣꯏ ꯁꯤꯗ ꯄꯥꯡꯒꯟ ꯃꯔꯛꯇ ꯁꯣꯟꯅꯛꯇ꯭ꯔꯤ ꯃꯌꯥꯝꯁꯤ ꯀꯜꯃꯥ ꯄꯤꯌꯣꯅ ꯁꯤꯔꯝꯗꯥꯏꯗ ꯂꯧꯔꯣꯏ ꯍꯥꯏꯔꯤ ꯀꯨꯔꯥꯟꯗ ꯅꯠꯇ꯭ꯔꯒ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯒꯤ ꯃꯈꯣꯏꯅ ꯊꯥꯖꯗꯕꯁꯤꯡ ꯑꯣꯏꯅ ꯁꯤꯔꯛꯄꯁꯤꯡ ꯀꯨꯔꯥꯟꯒꯤ ꯑꯌꯥꯁꯤꯡꯁꯤꯗ ꯊꯥꯖꯗꯕ ꯂꯥꯏ ꯍꯨꯀꯨꯝꯁꯤ ꯁꯨꯕꯤꯟ ꯏꯟꯗꯅ ꯑꯗꯨꯝ ꯁꯤꯈ꯭ꯔꯣꯅꯦ ꯃꯥꯏ ꯇꯧꯕꯥꯁꯨ ꯂꯧꯗ꯭ꯔꯦ ꯀꯨꯔꯥꯟꯁꯤꯅ ꯍꯥꯏꯕ ꯂꯣꯗꯨ ꯁꯨꯡꯆꯠ ꯆꯠꯍꯧꯗ꯭ꯔꯦ ꯃꯥ ꯈꯪꯗꯤ ꯈꯪꯈ꯭ꯔꯒ ꯊꯥꯖꯗꯕ ꯑꯣꯏꯅ ꯁꯤꯔꯝ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯃꯥꯏ ꯇꯧꯕꯥ ꯀꯃꯥꯏꯅ ꯂꯧꯗꯣ ꯅꯣꯡꯗ 100ꯔꯛ ꯇꯁꯕꯤ ꯆꯠꯈ꯭ꯔꯁꯨ ꯌꯥꯔꯔꯣꯏ ꯑꯜꯂꯥꯍꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯂꯦ ꯃꯈꯣꯏꯗꯨꯒꯤꯗꯃꯛ ꯆꯩꯅꯥ ꯂꯩꯔꯕꯗꯟꯗꯤ ꯍꯥꯏꯈꯤꯕꯁꯤꯡꯁꯦ ꯑꯗꯨꯝ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯆꯠꯊꯕꯒꯨꯅ ꯑꯗꯩ ꯑꯃꯅ ꯁꯤꯔꯝꯗꯥꯏꯐꯥꯎ ꯊꯥꯖꯗ꯭ꯔꯕ ꯑꯌꯥꯠꯁꯤꯡꯁꯦ ꯑꯜꯂꯥꯍꯒꯤ ꯑꯣ ꯊꯥꯖꯕꯁꯤꯡ ꯑꯌꯥꯕ ꯅꯠꯇꯦ ꯅꯈꯣꯏꯗ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯤꯕ ꯑꯌꯥꯠ ꯈꯔꯁꯤꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯍꯥꯏꯕ ꯍꯧꯔꯛꯑꯦꯀꯣ ꯑꯣ ꯊꯥꯖꯕꯁꯤꯡ ꯑꯌꯥꯕ ꯅꯠꯇꯦ ꯅꯈꯣꯏꯗ ꯃꯗꯨꯗꯤ ꯅꯈꯣꯏꯅ ꯅꯨꯄꯤꯁꯤꯡꯕꯨ ꯔꯤꯇꯨ ꯑꯣꯏꯅ ꯅꯠꯇꯦ ꯁꯣꯇꯣ ꯑꯣꯏꯅ ꯅꯝꯐꯨꯗ ꯂꯧꯕꯁꯤ ꯅꯈꯣꯏꯒꯤ ꯍꯦꯛꯇ ꯅꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕꯒꯤ ꯁꯣꯇꯨ ꯑꯣꯏꯅ ꯈꯜꯂꯒ ꯅꯪ ꯈꯨꯗꯨꯝꯗ ꯂꯩꯔꯦ ꯂꯧꯕꯁꯤ ꯁꯤ ꯑꯌꯥꯕ ꯅꯠꯇꯦꯅ ꯑꯜꯂꯥꯍꯅ ꯍꯧꯔꯤꯁꯤ ꯑꯍꯥꯟꯕꯗ ꯈꯜꯂꯨꯒꯅꯨ ꯃꯈꯣꯏꯕꯨ ꯅꯈꯣꯏꯅ ꯍꯟꯗꯨꯅ ꯂꯧꯅꯕꯒꯤ ꯁꯔꯨꯛ ꯈꯔ ꯅꯈꯣꯏꯅ ꯃꯈꯣꯏꯗ ꯄꯤꯈꯤꯕ ꯃꯦꯍꯔꯅ ꯑꯗꯨꯒꯤ ꯃꯈꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯊꯕꯛ ꯇꯧꯔꯨꯔꯕ ꯅꯠꯇ꯭ꯔꯒꯗꯤ ꯃꯈꯣꯏꯅ ꯐꯣꯡꯅ ꯑꯔꯥꯟꯕ ꯊꯕꯛꯇꯨ ꯇꯧꯔꯒ ꯅꯠꯇ꯭ꯔꯒꯗꯤ ꯍꯟꯗꯅ ꯃꯦꯍꯔꯅ ꯑꯗꯨ ꯂꯧꯅꯕꯒꯤ ꯌꯦꯠꯅꯕ ꯄꯨꯊꯣꯛꯇ꯭ꯔꯣ ꯃꯦꯍꯔꯅ ꯑꯗꯨ ꯍꯟꯗꯅ ꯂꯧꯅꯕꯒꯤ ꯇꯧꯅꯗ꯭ꯔꯣ ꯑꯗꯨ ꯈꯜꯂꯨꯅꯨ ꯇꯧꯔꯨꯅꯣ ꯅꯈꯣꯏꯒꯤ ꯁꯣꯇꯣ ꯅꯠꯇꯦꯕ ꯃꯥꯁꯤ ꯅꯨꯄꯤꯁꯤ ꯂꯣꯏꯅ ꯃꯈꯣꯏꯒ ꯐꯖꯕ ꯃꯑꯣꯡꯗ ꯅꯈꯣꯏꯅ ꯃꯈꯣꯏꯕు ꯄꯥꯝꯗ꯭ꯔꯕꯁꯨ ꯃꯔꯝꯗꯤ ꯅꯈꯣꯏꯅ ꯄꯥꯝꯂꯨꯗꯕꯁꯨ ꯌꯥꯏ ꯄꯣꯠ ꯑꯃꯕꯨ ꯃꯗꯨꯗ ꯑꯜꯂꯥꯍꯅꯗꯤ ꯍꯥꯞꯄꯤꯔꯤꯕ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯌꯥꯝꯅ ꯁꯥꯊꯤꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯂꯣꯏꯅ ꯍꯥꯏꯔꯤꯕ ꯑꯐꯕ ꯃꯑꯣꯡꯗ ꯂꯣꯏꯅ ꯍꯥꯏꯔꯤꯑꯕ ꯅꯈꯣꯏꯅ ꯂꯥꯝꯕ ꯄꯥꯝꯗ꯭ꯔꯁꯨ ꯐꯖꯗ꯭ꯔꯁꯨ ꯃꯥꯒꯤ ꯂꯝꯆꯠꯇꯨ ꯀꯩꯗꯧꯗ꯭ꯔꯁꯨ
ꯅꯪꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯁꯨ ꯂꯣꯏꯅ ꯁꯨꯛꯈ꯭ꯔꯦ ꯑꯐꯕ ꯑꯃꯗꯤ ꯌꯥꯎꯔꯝꯕ ꯌꯥꯏ ꯅꯪꯅ ꯈꯪꯗꯕ ꯑꯃ ꯂꯥꯟ ꯑꯗꯨ ꯃꯤꯁꯤꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒ ꯅꯈꯣꯏꯅ ꯁꯤꯟꯗꯣꯛꯅꯤꯡꯂꯕꯁꯨ ꯃꯈꯥꯗꯁꯨ ꯍꯥꯏꯔꯛꯑꯦꯀꯣ ꯅꯈꯣꯏꯅ ꯁꯤꯟꯗꯣꯛꯅꯤꯡꯂꯕꯁꯨ ꯅꯨꯄꯤ ꯑꯃꯕꯨ ꯑꯇꯣꯞꯄ ꯑꯃꯅ ꯑꯗꯨꯒ ꯅꯈꯣꯏꯅ ꯄꯤꯈ꯭ꯔꯕꯁꯨ ꯃꯈꯣꯏ ꯑꯃꯗ ꯁꯦꯜ ꯌꯥꯝꯅ ꯃꯦꯍꯔꯅ ꯑꯣꯏꯅ ꯍꯟꯗꯨꯅ ꯂꯧꯒꯅꯨ ꯃꯗꯨꯗꯒꯤ ꯀꯔꯤ ꯑꯃꯠꯇꯁꯨ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤꯟꯗꯣꯛꯅꯤꯡꯉꯦ ꯇꯂꯥꯛ ꯄꯤꯊꯣꯛꯅꯤꯡꯉꯦ ꯑꯇꯣꯞꯄ ꯑꯃ ꯂꯨꯍꯣꯡꯅꯤꯡꯉꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯥꯟꯅꯒꯤ ꯃꯍꯔꯅ ꯑꯗꯨꯗꯤ ꯍꯟꯗꯨꯅ ꯂꯧꯒꯅꯨ ꯅꯈꯣꯏꯅ ꯃꯗꯨ ꯂꯧꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯕꯗꯅꯥꯝ ꯇꯧꯁꯤꯜꯂꯒ ꯑꯃꯁꯨꯡ ꯑꯐꯣꯡꯕ ꯄꯥꯞꯇ ꯁꯤ ꯑꯐꯣꯡꯕ ꯄꯥꯞꯅꯤ ꯂꯧꯕꯁꯤ ꯍꯟꯗ ꯃꯍꯟꯅ ꯄꯤꯕ ꯌꯥꯏ ꯑꯗꯣ ꯍꯟꯗ ꯂꯧꯁꯤ ꯑꯐꯣꯡꯕ ꯁꯅꯥꯅ ꯊꯣꯡ ꯁꯥꯗꯅ ꯊꯣꯡ ꯑꯃ ꯄꯤꯈ꯭ꯔꯁꯨ ꯊꯣꯡ ꯁꯥꯗꯅ ꯑꯗꯨꯁꯨ ꯍꯟꯗ ꯂꯧꯒꯅꯤ ꯍꯟꯗ ꯂꯧꯕ ꯌꯥꯏ ꯁꯤ ꯍꯟꯗ ꯂꯧꯅꯕꯅꯤ ꯃꯤꯇꯤꯡ ꯐꯝꯅꯗꯅ ꯁꯨꯍꯠꯅꯔꯤꯗꯨ ꯑꯗꯨꯒ ꯀꯔꯝꯅꯁꯨ ꯅꯈꯣꯏꯅ ꯃꯗꯨꯕꯨ ꯂꯧꯒꯗꯧꯔꯤꯕ ꯅꯈꯣꯏꯅ ꯆꯪꯅꯈ꯭ꯔꯕꯗ ꯑꯃꯅ ꯑꯃꯗ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯂꯧꯈ꯭ꯔꯕꯗ ꯅꯈꯣꯏꯗꯒꯤ ꯑꯆꯦꯠꯄ ꯋꯥꯁꯛ ꯅꯈꯣꯏ ꯌꯥꯅꯈ꯭ꯔꯕ ꯑꯆꯦꯠꯄ ꯋꯥꯁꯛ ꯂꯧꯅꯈ꯭ꯔꯕ ꯑꯗꯨꯗ ꯅꯈꯣꯏꯅ ꯀꯔꯝꯍꯥꯏꯅ ꯍꯥꯏꯔꯅꯥꯗꯣ ꯍꯟꯗ ꯂꯧꯗꯣꯏꯅꯣ ꯂꯧꯒꯅꯨ ꯅꯈꯣꯏꯒꯤ ꯅꯄꯥꯁꯤꯡꯅ ꯂꯧꯔꯝꯕ ꯁꯤꯗ ꯂꯣ ꯑꯃ ꯂꯥꯛꯑꯦ ꯁꯤ ꯃꯨꯟꯅ ꯈꯪꯍꯧ ꯁꯤ ꯑꯌꯥꯠ ꯑꯃ ꯑꯅꯤꯁꯤ ꯂꯥꯛꯀꯗꯧꯔꯤꯁꯦ ꯂꯧꯒꯅꯨ ꯅꯈꯣꯏꯒꯤ ꯅꯄꯥꯁꯤꯡꯅ ꯂꯧꯔꯝꯕ ꯅꯨꯄꯤ ꯃꯁꯤꯡ ꯊꯤꯌꯨ ꯀꯌꯥꯅꯣ ꯌꯦꯡꯉꯣ ꯂꯥꯟꯅ ꯊꯤꯡꯉꯤꯁꯤ ꯑꯍꯥꯟꯕꯗ ꯅꯄꯥꯁꯤꯡ ꯂꯧꯔꯝꯕ ꯅꯨꯄꯤ ꯍꯥꯟꯅ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯅꯠꯇꯅ ꯇꯁꯦꯡꯅꯃꯛ ꯃꯁꯤ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯇꯨꯀꯠꯆꯅꯤꯡꯉꯥꯏꯅꯤ ꯑꯃꯁꯨꯡ ꯐꯠꯇꯕ ꯂꯝꯕꯤꯅꯤ ꯁꯤ ꯑꯌꯥꯁꯤꯗ ꯑꯃ ꯌꯥꯎꯈ꯭ꯔꯦꯀꯣ ꯃꯊꯪꯒꯤ ꯑꯌꯥꯠꯇ ꯀꯌꯥ ꯌꯥꯎꯕꯅꯦ ꯌꯦꯡꯉꯣ ꯂꯨꯍꯣꯡꯕ ꯊꯤꯡꯕ ꯅꯨꯄꯤꯁꯤꯡꯗꯨꯅꯤ ꯄꯜꯂꯛꯀꯗꯧꯔꯤꯁꯤ ꯂꯨꯍꯣꯡꯗꯨꯅ ꯂꯧꯕ ꯊꯤꯡꯂꯕꯅꯤ ꯅꯈꯣꯏꯗ ꯅꯈꯣꯏꯒꯤ ꯅꯃꯥꯁꯤꯡ ꯅꯆꯥꯅꯨꯄꯤꯁꯤꯡ ꯅꯆꯦ ꯅꯆꯟꯁꯤꯡ ꯅꯄꯥꯒꯤ ꯃꯆꯦ ꯌꯥꯎꯈ꯭ꯔꯃꯤ ꯅꯄꯥꯒꯤ ꯃꯆꯦ ꯃꯆꯟꯁꯤꯡ ꯅꯃꯥꯒꯤ ꯃꯆꯦ ꯃꯅꯥꯎꯁꯤꯡ ꯅꯌꯥꯝꯕ ꯅꯅꯥꯎꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡ ꯅꯆꯦ ꯅꯆꯟꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡ ꯅꯈꯣꯏꯕꯨ ꯈꯣꯝ ꯏꯟꯕꯤꯈꯤꯕ ꯅꯃꯥꯁꯤꯡ ꯈꯣꯝꯖꯤꯟꯅꯈꯤꯕ ꯅꯆꯦ ꯅꯆꯟꯁꯤꯡ ꯅꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯃꯃꯥꯁꯤꯡ ꯑꯃꯁꯨꯡ ꯅꯈꯣꯏꯅ ꯅꯥꯎꯀꯣꯟꯗꯨꯅ ꯂꯩꯔꯤꯕꯤ ꯄꯣꯛꯇꯕꯤ ꯅꯆꯥꯅꯨꯄꯤꯁꯤꯡ ꯅꯈꯣꯏꯅ ꯍꯛꯇꯤꯟꯅꯈ꯭ꯔꯕ ꯅꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯅ ꯄꯣꯛꯆꯕꯤ ꯇꯧꯅꯤꯡꯕꯁꯨꯡ ꯅꯈꯣꯏꯅ ꯃꯈꯣꯏꯒ ꯍꯛꯇꯤꯟꯅꯈꯤꯗ꯭ꯔꯕꯗꯤ ꯃꯈꯣꯏꯗꯨꯕꯨ ꯂꯧꯕꯗ ꯅꯈꯣꯏꯗ ꯗꯣꯁ ꯅꯠꯇꯦ ꯃꯈꯣꯏꯅ ꯄꯣꯛꯄ ꯃꯆꯥꯗꯨꯅꯤ ꯍꯥꯏꯔꯤꯁꯤ ꯑꯃꯁꯨꯡ ꯅꯈꯣꯏꯒꯤ ꯈ꯭ꯋꯥꯡꯗꯒꯤ ꯊꯣꯛꯈꯤꯕ ꯅꯃꯥꯗꯤ ꯑꯣꯏꯗꯤ ꯑꯣꯏꯕ ꯅꯃꯥ ꯆꯞ ꯆꯥꯅ ꯑꯣꯏꯗꯕ ꯆꯞ ꯆꯥꯅ ꯂꯧꯔꯝꯗꯦꯕ ꯅꯠꯇ꯭ꯔꯒ ꯑꯗꯨꯝꯕꯗꯨ ꯑꯣꯏꯗꯣꯏꯗ꯭ꯔꯣ ꯑꯗꯨꯒꯤ ꯃꯆꯥ ꯂꯧꯕ ꯅꯠꯇ꯭ꯔꯒꯅ ꯑꯗꯨ ꯂꯧꯕ ꯑꯗꯨꯒꯤ ꯑꯗꯨ ꯅꯃꯥ ꯆꯞ ꯆꯥꯅ ꯑꯣꯏꯗꯦ ꯃꯈꯣꯏꯒ ꯍꯛꯇꯤꯟꯅꯗ꯭ꯔꯕꯗꯤ ꯃꯈꯣꯏꯗꯨꯕꯨ ꯂꯧꯕꯗ ꯅꯈꯣꯏꯗ ꯗꯣꯁ ꯅꯠꯇꯦ ꯑꯃꯁꯨꯡ ꯅꯈꯣꯏꯒꯤ ꯈ꯭ꯋꯥꯡꯗꯒꯤ ꯊꯣꯛꯈꯤꯕ ꯅꯆꯥꯅꯤꯄꯥꯁꯤꯡꯒꯤ ꯅꯨꯄꯤꯁꯤꯡ ꯑꯃꯁꯨꯡ ꯊꯤꯡꯂꯕꯅꯤ ꯅꯈꯣꯏꯅ ꯄꯣꯛꯃꯤꯟꯅꯕꯤ ꯅꯨꯄꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯃꯇꯝ ꯑꯃꯗꯇ ꯄꯨꯟꯅ ꯂꯧꯕꯁꯨ ꯍꯥꯟꯅ ꯃꯥꯡꯗ ꯊꯣꯛꯈꯤꯕ ꯅꯠꯇꯅ ꯍꯥꯟꯅ ꯈꯪꯗꯕ ꯖꯥꯍꯤꯂꯤꯌꯠꯇ ꯇꯧꯈꯤꯕꯗꯨ ꯑꯗꯨ ꯅꯠꯇꯕ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯗꯤ ꯃꯇꯝ ꯈꯨꯗꯤꯡꯗ ꯉꯥꯛꯄꯤ ꯍꯩꯕꯅꯤ ꯀꯟꯕꯤ ꯍꯩꯕꯅꯤ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯄꯨꯟꯅ ꯂꯧꯕꯁꯤ ꯑꯃ ꯑꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯧꯔꯤꯗꯅ ꯑꯁꯤꯁꯤ ꯑꯃꯈꯛꯇꯅ ꯂꯧꯕ ꯍꯣꯏꯅꯦ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯟꯅ ꯂꯧꯕꯗꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤ ꯁꯤ ꯌꯥꯗꯦ ꯍꯥꯏꯕ ꯃꯇꯝ ꯑꯃꯗ ꯅꯠꯇ꯭ꯔꯥ ꯃꯆꯤꯟ ꯃꯅꯥꯎꯗꯤ ꯅꯨꯄꯤꯗꯨ ꯅꯨꯄꯤꯗꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕ ꯍꯣꯏꯅꯦ ꯑꯗꯨꯗꯣ ꯑꯃ ꯃꯤ ꯑꯃꯅ ꯂꯧꯕꯗꯤ ꯌꯥꯗꯦ ꯑꯗꯨ ꯑꯥꯔꯊ ꯑꯗꯨ ꯂꯩꯔꯦꯀꯣ ꯑꯥꯔꯊ ꯎꯛꯇ ꯍꯥꯏꯅ ꯁꯤ ꯖꯣꯔꯥꯕꯨꯁꯨꯀꯣ ꯃꯔꯤ ꯃꯇꯥꯗ ꯖꯣꯔꯥ ꯑꯣꯏꯕ ꯃꯔꯤ ꯃꯇꯥ ꯑꯣꯏꯕ ꯃꯤ ꯑꯃꯅ ꯑꯃꯕꯨ ꯍꯧꯖꯤꯛ ꯅꯨꯄꯤꯁꯤ ꯅꯨꯄꯥꯅꯦꯅ ꯈꯜꯂꯣꯕ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯅꯤꯁꯤ ꯅꯨꯄꯥꯅ ꯈꯜꯂꯣ ꯑꯃꯅ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤꯅꯦ ꯈꯜꯂꯣꯕ ꯑꯗꯨꯗꯤ ꯑꯃꯅ ꯑꯃ ꯂꯧꯕ ꯌꯥꯗꯦ ꯃꯥꯅꯁꯨ ꯑꯃꯁꯨ ꯂꯧꯕ ꯌꯥꯗꯕ ꯑꯣꯏꯕ ꯑꯃꯁꯨ ꯑꯃꯗ ꯂꯩꯕ ꯌꯥꯗꯕ ꯃꯔꯤ ꯑꯣꯏꯔꯗꯤ ꯑꯗꯨꯁꯨ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯟꯕꯗꯤ ꯑꯗꯨ ꯑꯣꯏꯕ
samna hada maniga mamoga hairo sipun biar mani si logi ada pa pun mani si logi ada na mai mamo su logi ada na ada ani pun tu biar ada su ukte no chala sigi sigi wang mada to padu lau ba yai al mahada amaga yauri aduga mayum palabi nupi khuding maksu thinglabani na khoi gi na khud yet singi khudum da leiba singdo natana kisu lau ba yai masi allah gi ya thangni na khoi gi na thakta si allah gi lo allah gi kanun ne khoi thakta allah na farzu ehlam aduga yarabani na khoi da makoi sigi wang mada le hori ba punnam hai wase mango raga bab tawan hai ro ana ro khandagi ase bali si mari mata lobe adaga adam haqqi adam lagi hona adam ki matung lagi knowledge kan ma jangauna na si dunia se sanara khangna sunu mai mata lobe pun kuri mana khangna Nathina yekopana thijau makhoi bu naram na thum ting thok tuna mahar pi duna lamchat makchadana lon na pandong na batawdana sikhi tawda bida thigada lon koina da bida lamchat su makta bida lam thum kharcha tawra thigada aduga madudagi na koina makoi dagi kan na ba phangliba sing adugi makoi da piyu makoi gi phangpham thokpa mahar du tangai phadaba ama oina ki farazni pifam thok pida byade pifam thok pida aduga nakhoida dos laite nakhoina yana jabada madubu meherdubu hongdok hongjin tawbada han thabada hengat nabada angam ba sakti ga pina bada kosu kai belaite lep na khraba matungda yawde lep na khraba matungda hongdong jin tawba lake suguna leite ko tasena ma allah di matam khuding da khangli bani sing bani aduga nakhoi na rakta kana gummana upai lai jadrabadi ning tambi thajabi nupi sing launa bagi aile su haibi aina pamba nupi paisa paibo oiro masak phajabo oiro iman leibi du leiba lauba ngambagi upai lai trade mana laujaba yai nakhoi gi nakhut ye singi khudum da leiribi thajarabi minai leisabi sing Allah na munna khangi nakhoi gi dharma thajaraba nakhoi si amana amagin aduna makhoi bu lau makhoi gi mi singi aya baga loinan dugi minai singdu jo iba mi singdo lairabi oiro amoiro dugi jo iba singdu aya ba lawraga lawo ahan badadi sinate thindorsi khandan ala sem dorbina apabati bitab aduga makhoi da piyu makhoi gi phangpham thokpa mehrana du minai singru su pigani fajana tawbatabu makhoi du maram chat makchadabi oigadabani lon na pandong nabi singi manung dagi sunnat tabi natraga aron ba nungsinaba thambi singi manung dagi sunnat tabi adubu makhoi bu luhong biraba matungda makhoi na ikai khangdabagi thabak tawlabadi bandi du minai sing du nipa lana rabadi makhoi gi dandi di tangkhai ni ning tambi nupi singda pi ge daba du hat pai tangkhai hat bagi silo sisro yau de quran da singi di chai cham yang ke odur me ba natra chai cham antar sam pu ba si razam to khunde razam ta ka ji kam o de minai nu bi dandi di jina to bi dandi se ma jina to ro di mai dandi si minai nu pi na ta do ado pi shi dandi nu tangkhai ni hai ri basta tangkhai ma se si ro mi du tangkhai si bi tangkhai si lai ba adudi si ba phao hat pai phila lai kangam natra ka si khang ne hai hat pai lai masina khoi gi narakta sai sham ko budi le ra quran da to hat pai si quran di yaudi hat padi laite masina khoi gi narakta yum pandana leiringai da pap tawrugadra haina ijaba singini huji mathak ta hai khriba minai nupi lau hai se
ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯔꯗꯤ ꯒꯨꯅꯥ ꯇꯧꯒꯗ꯭ꯔꯅ ꯀꯤꯖꯕꯁꯤꯡꯗꯨ ꯅꯨꯄꯥꯁꯤꯡꯗꯨ ꯃꯈꯣꯏꯒꯤꯅꯤ ꯇꯉꯥꯏ ꯐꯗꯕ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯈꯥꯡꯖꯔꯕꯗꯤ ꯁꯕꯔ ꯇꯧꯖꯔꯕꯗꯤ ꯃꯗꯨꯅꯗꯤ ꯅꯈꯣꯏꯒꯤꯗꯃꯛ ꯍꯦꯟꯅ ꯐꯕꯅꯤ ꯑꯜꯂꯥꯗꯤ ꯉꯥꯛꯄꯤ ꯍꯩꯕꯅꯤ ꯀꯟꯕꯤ ꯍꯩꯕꯅꯤ ꯁꯕꯔ ꯇꯧꯕ ꯈꯥꯡꯖꯕ ꯍꯥꯏꯔꯤꯁꯤ ꯑꯗꯨꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯔꯤ ꯃꯗꯨ ꯂꯨꯍꯣꯡꯕꯁꯤ ꯀꯌꯥꯝ ꯃꯔꯨ ꯑꯣꯏꯕꯅꯣ ꯑꯐꯕ ꯅꯨꯄꯤ ꯈꯟꯕ ꯑꯐꯕ ꯅꯨꯄꯤ ꯊꯤꯕꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯑꯜꯂꯥꯅ ꯄꯥꯝꯃꯤ ꯅꯈꯣꯏꯗ ꯃꯌꯦꯛ ꯁꯦꯡꯍꯟꯕꯤꯕ ꯑꯌꯥꯕꯁꯤꯡꯗꯨ ꯌꯥꯗꯕꯁꯤꯡꯗꯒꯤ ꯑꯃꯁꯨꯡ ꯅꯈꯣꯏꯕꯨ ꯂꯝꯖꯤꯡꯕꯤꯕ ꯅꯈꯣꯏꯒꯤ ꯅꯃꯥꯡꯗ ꯂꯩꯔꯝꯕꯁꯤꯡꯒꯤ ꯑꯐꯕ ꯁꯥꯖꯠꯇ ꯑꯗꯨꯒ ꯅꯈꯣꯏꯗ ꯅꯨꯡꯁꯤꯅ ꯑꯣꯟꯁꯤꯟꯕꯤꯕ ꯑꯜꯂꯥꯗꯤ ꯈꯪꯕꯅꯤ ꯁꯤꯡꯕꯅꯤ ꯑꯜꯂꯥꯅ ꯄꯥꯝꯃꯤ ꯅꯈꯣꯏꯗ ꯅꯨꯡꯁꯤꯅ ꯑꯣꯟꯁꯤꯟꯕꯤꯕ ꯇꯧꯅꯨꯃꯁꯨꯡ ꯃꯄꯨꯛꯅꯤꯡꯒꯤ ꯑꯀꯟꯕ ꯑꯄꯥꯝꯕꯁꯤꯡꯒꯤ ꯇꯨꯡ ꯏꯟꯕꯁꯤꯡꯅ ꯄꯥꯝꯃꯤ ꯅꯈꯣꯏꯕꯨ ꯍꯥꯏꯗꯣꯛꯍꯟꯕ ꯑꯆꯧꯕ ꯁꯦꯔꯥꯟꯅꯕꯗ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯆꯠꯄꯁꯤꯡꯅ ꯆꯤꯡꯊꯣꯛꯄ ꯄꯥꯝꯃꯦ ꯑꯜꯂꯥꯍꯒꯤ ꯑꯣꯔꯗꯔꯁꯤ ꯆꯤꯡꯊꯣꯛꯑꯒ ꯃꯥꯏ ꯃꯥꯏ ꯑꯄꯥꯝꯕꯗ ꯆꯠꯅꯕ ꯑꯜꯂꯥꯅ ꯄꯥꯝꯃꯤ ꯅꯈꯣꯏꯗ ꯌꯥꯡꯍꯟꯕꯤꯕ ꯅꯈꯣꯏꯒꯤ ꯀꯣꯛꯊꯣꯡ ꯃꯔꯝꯗꯤ ꯁꯦꯝꯈꯤꯕꯅꯤ ꯃꯤꯑꯣꯏꯕꯁꯤ ꯃꯄꯥꯡꯒꯜ ꯁꯣꯟꯅ